ahaba muktada mayam taram noksari loinana ngasigi video se ahaba mayam he ubada dum kainoma dum khalan hai ta ain tori fibam ja ta masi thangai sing hai bi tar ga di ai gi hojula ri condition ja masi gi matung ai video se mayam u han jage kholang gi kan taw muktina sa de ha ta ta se no ke di sade no mita kanoma yaw ri ha ta khoi gi Meitei Enat ko ba Meitei Phurup ko ba adu gum na ro ke amana punsil laga sem ba adu gum Arambai Tengol na ma laibni madu mayam se na khangam bi ai khangju khangam ga naina thamjage ado makhoi lupsina haiba tare naron singjana masagi kathokpam ga loinana akhoi ina Laininggi da mukta kari mukha tawriba madu da hana su mayam da uhanjige khalaga video namba adigi coverage law ko bakha chachaban hai tare Sunday no mise ai gi ngasi gi video se ngarang habiti Monday no mise thaga chage tawjabane adu laibak chi ba tare ai haksu adugi phangkano do yaroga halakpada labida accident thoktana sumaina condition sumai laibana ai ngarang mukti thaga punga mogdare Arambai gi sinau sing ngasi gi video sing bi yorgosu aina ngarang ma thaga tabi maram do me anusum khangan jabani haibedi sumaina condition je sumaina laibedi tawbne habda ma mayam sum khangan jabani aduga khoi silena Arambai Tengol se masi mayam su hena khangam mani ko adu khangda khara su dum yorom bi aduna ai wafun ka thamjage madudi hariba khoi ge loop se masi khoi ge members se songwa muki meya da adumain oi habitare masi mafam akhoi ge lamdam se leiriba mafam phanggoina branch se hangdoraga branch se 13 meya de adumain leiba male hai han sum wari sanaba matamda adugi branch singi members sing je laaga oi tha amada amumukti phajana akhoi ge leiba akhoi ge lamdam sida habitare akhoi Meitei na sothar iba khol iba bayam masi da akhoi puning thogat poina makhoi chejai chaiba kya ama chatleba adugi poto ehana su chum thengnei aduga aiga loina jariba amarup singna su adum haibirakpadigi hariba thoromodo aisu yawrubun hebtare meyamda coverage pi boina domaina sasarubani aduna hariba sininaw singja masi mayam sudum pun thogan minase aduga hariba Tengol haibatare Arambai Tengol ja masigi members sing ja mokhoi da karigumba ihullama yawcharaga thokchara pa ngata na isam samna da sacrifice ngato intawe haibade mokhoi chaliba ji gari ma da mokhoi karigumba mari ema manga ama taru ama tong so tominari ba sing ja pula punchelaga contribution toroga thau hamina ba smaina toroga chamine haibatare aduna mokhoi gi Arambai Tengol se yam thagalle ado mokhoi adugi no mitida chalubugi aduguma video dune hana ngasi me ana thaga sagi tawjerbise video se mieng tamina se aitana haije mayam ngasi je akhoi Manipur da akhoi Meitei gi adugumba
furup se mase muttanab kan hona jariba adugumba furup singi marakta Arambai Tengol hairiba Tengol se mase ju kayani khumang yam chopshinna yam yang na kan chenkhallai ba adugum loma man har tare ado makhoi gi nomaijing khudi ge dum pulle ado ngasi se ngasi gi nomaijing sina akhoi gi serau suganu hairiba jaga adugi mafam khara da chalaga hairiba akhoi gi Meitei furup ge ba adugum se jai kaya ama ige do har tare kaithel gumba kai gumba me amada adugi khongchatto mayam da usar ke tawuni mayam jemina saidan haje Mesigi Arambai Tengol gi khongchat asi maruina iraipak ifurup asi kannava inat laining hingatnava apan mama sagatnaba gi pandamda sugunu serau kakching mafum kaya kaya da chepau piba chatpa khongchat amani salai taret ki firal ga loinana chatlibu khongchat asida miyoi chani yankhai mathakta saruk yakhi Narol me ama ho to gala akhoi Meitei furup asigi damakta haitare kathokpa amga loinana me ama pulli Matam amada kanglaipak na maning tamba leipak ama oiringai ningthau palingai khokan pangan ba leipak ama oiringai thangna leipak kaya na khwaidigi kiramba kanglaipak asigi khulai hairagadi Arambai hairiba asini leipak ningthaugi makha da leiramba Arambai Tengol awana yamna kinarami Arambai Tengol gi sangol lami ubada awa kaya kaiduna chenarami matam adugi Arambai Tengol gi maming lauraduna ngasidi Naharol kaya kaya na amat oina punsilaktuna Meitei Enat Laining kandaba yade ifurup iramdam gidamak thawdang khara yajaram ge hairaduna hawlurubu naiduna thoglakli masina tabra awonba ahongba haibdu tumduna leiragumsi pari imom sing thengle hauro hauro haurasi
Ibu, Pabio Meitei gini. Oh, Pabio ini. Meitei mereka English kah? Yung jangan sih depan. Betul bang, bang. Kan siapa bang? Kari dulu tak mudah ke. Saya bilang tu tak. Number 3 ne 4 ne 11 ne 3 ne. Atai di moi masih kita ada. Ada grouping foto में सेट है ने Oh. अभी मामा ये ले पे याव फम याव को बिरो ने इंजा को हंजब का याव का Alam nang malam sana zero ada sih yang dari kita yang di satu hari itu. Kita analysis tahu. Zero apa zero yang orang na. Zero tu ye lam maka halat pada sih yang orang hꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯒꯤ ꯑꯗꯨꯒꯨꯝꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯈꯨꯕꯝꯗꯣ ꯑꯗꯨꯗ ꯃꯌꯥꯝ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯦꯔꯧꯔꯣꯝꯗ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ. Although ima nahami as my luck was kay pauge. Asiam nungai jay day mo ima hoidi kay no naga isa susing dina sumaina ko gi awon bo por ko se yam na harau ba hai tare thagat ba mamangai oi ga ju jiti ano ba sida na yawol ma la ko sin nungai jay ba akoi mo ko isa ju ko le
한번 시켜보면 또 가비요. 빨리 봐. 그냥 저기 또 이자 콜레지 그거자 어디 좀 가이 강남 너 내나 아유 바로 하는 거. Cái thứ ngon nó bị ổn gì? 마론도이 할 바스 저기고. 뭐? 마론도이 할 바스 저렇게 먹고. 소이파 저가서 당 강민했지. 자히 리신 가야기 부아리 레자바 이론다 이엑타 와트라바 미타이 나시 말랭기 람젠다 마닝 할락바금 가우리. 나시 말렘지다 예롱미 마싱 팅암다랑 무트렘 마시 삼크레 아두금바 마니 삼크레 아두금바 미타이 에코세 와칸 간타우드라바디 아폰바기 방간 사가하우드라바디 말렘 나이 아시다기 이쿠이쿠이드나 무키 왜야나 라이리 라이나 라이닝가 이거 사람이나 아람바이 땡올다 라이나 라이닝다 강라이 방다 라이나 라이닝다 아람바이나 이거 간 사고 와브레라 손나 주문을 한마디 거기 새로기 와폰 바자르다 거기 아람바이 땡올나 수마이 또구나 거기 제바우 사이바 그리고 거기 플라우페 한번 나오고 할까요? 같이 방송 처리를 이제 하실로 떠야 하구나. 그냥 목소리